खुरुमजरी ISTV न्यूज में ताबी पुनः पोत तरामजरी हौजेहन मदा मुरब पाउसिंग लोबिसी धनमंजुरी कम्युनिटी कॉलेज एजुकेशन मिनिस्टर M ओकेंद्रोना ngasi hangdokre Oriental College asi Manipur ahanba autonomous college oibada UGC na ayaba pirakle amadi samaj ki mayokta lebasing thengnabada nupi security personnel singna chauna mating oiri haina passing out ceremony da deputy CM na haikre hojipau sanurong pizre Ministry of Human Resource and Development ki makhada India ki oina community college sani linkhatpagi manungda Manipur ki college ani yaurokhebugi matung inna ngarang Surasampur college da community college hangdokhraba matungda ngasi DM College of Science ki campus da Dhanamanjuri community college education minister Moirangthem Okendro na hangdokre UGC ki funding makhada Ministry of Human Resource and Development na pilot project amo oina pakatpa community college hangdokpagi thormoduda education minister M Okendro higher and technical education ki commissioner P Wi-Fi amasung DM college ki tongan department ki principal amasung wajayauna mairui kyana sarugaki tharonga mari leinana P Wi-Fi na higher education na si quality amasung matonga sanabo maongda mairui singbo matik saba education piba tangai fade thoidok hendok laba mairui singkhaki khanbagi mahutta swata horiba mairui singbo yokhatnaba honaba change college amadi department ki marakta apaba mari lehnaba honasi haike sibgias oikiba minister Okendrona higher education ki damakta mapal gi lamda chatpa musung thabak phangdabi awaba se hantan bahaiba se sarkar ki pandamni community college asina mahiroi sing education piba khakta natana vocational education phanganduna thabak pihennabi khongthangni haike Manipur da ahan boina Oriental College asi autonomous college oibada UGC na ayaba pirakle masigi matang danga se college asida pawgi mifam ma pangthokre pawgi mifam aduda college asigi principal Dr. TS Biren IQAC gi coordinator L Gopesor Oriental College alumni gi oja singyauna mari leinaba singna sarugaki IQAC gi coordinator Gopesor na UGC gi mute manga state gi mute ama sung Manipur University gi mute ama yauna mioi tare na sabat team mamana lisingani tarahumdo gi July tang kumapan sung kuntrada college asida laktuna autonomous oiba yabra habigi matang de yengsinki makoina college asi autonomous oiba yagadra haina pikiba report amagi matungina UGC na college asi autonomous college oiba yari haina khanglakibani college asi ki principal Birena autonomous college ama oirabani na masida modern technology ki teaching method pigadaba college na syllabus semba exam conduct toba question design toba yauna college na masamatum ta tawjagadabani state asi ki oinadi Oriental College na ahan bani awang nongpok lamdam gi oinadi ahum subani haike mahana makha taraduna masina mahiroi singda tongan ba education gi awon ba ma pibangamgani India gi oina national policy amo oina thoidok hendokpa education Pinabagi, Honabagi Kongtang Amani. College asida ahanba infrastructure, teaching method, hangal hanaba, Honabagaluna, vocational subject, how can Naba Honagani Haike. Anti-social elements sing thengnabada nupi security singna chauna mating oiri haina deputy chief minister gaikhangamna ngasi pangai de pangtokpa police training loibagi passing out ceremony gi thoromda phangdokre hiramasida report ama Manipur ahan boina nupi IRB personnel chamanga marifuni pan training pibadu loisinduna ngasi pangai de leba Manipur Police Training College da pangtok pathoramaduda Manipur Police ki DGP Muhammad Said Ahmad Amadi College sigi director P Dongal Susharuga ki loinena PhD minister I Hemochandra MLA Singh Chief Secretary PC Lungkunga Amadi atai maruiba officer sing su yauki 9 IRB gi training fanglaba nupi IRB sing aduna achan mirai naidana miyam gi seva mapung fana tawgani haiduna wasak lawbaga loinena company A dagi F Khaidukna mas pass ki thorum supangtoki tongan tongan benupi ARB tarukta best PT best drill best weapon best allied subject best musketry amadi best discipline loinana best overall gi manasu home minister su oriba deputy chief minister gaikhangamna khusinaki college gi director P Dongelna training asi choglisingani supna tarahum dagi me kunipan da hogduna chahi ama mapung fana training pibani haiki punna nupi chatuk tramatoi khanbagi manungda final oina nupi personnel chamanga humpunipan training piki training asida nomai kap
kappa outdoor indoor amadi allied subjects singi test pangthoki pangai da leba training center asi college gi thakta upgrade tawrabani haibu wafam su thamki home minister dekhangamna training loiraba singna campfire tawnanaba lupa lak amasu mateng piki college asigi lairiba infrastructure asida mafung fana training pibagi damakta thagat pasu phongdoki wasapada yaukiba wafam sing hayeng duty tawraba matamda candidate singna madungakna chatpa amadi miyam gi seba mafung fana tawnanaba wafam su phongdoki manipur gi nupi singna hiram kuding da chawna daita logduna lakli atai lamgi nupi singda yengnabada manipuri nupi singna thoidokpa magul lei haina su singthaki nupi amadi angang singda chathaba crime singi mayokta nupi IRB sing asina thengnabada chawna mateng oigina haibu wafam su gaikhangam thamki anti-social elements, law and order establishment of anti-national or anti-state or anti-social elements in themselves. Actually, no people will be able to power, whatever I say, whatever passing out ceremony lower betungda nasigi mafamadu thadokuna amadi oza sing kaina ragani khanbada makol thokna kappa IRB nupi personal kya yauki training manungda awanungai kya thengnaki macha lairaba singna macha unarabadi puning sontarakani khanbadagi unaba yaugde hainasu ISTV news da candidate kharana phongdonarki angang si unaroga da igwanda wakhansi change tawe adun unadana ba aina so dum take care lawre isagi damak training gi damak dai describe du oigere khalaga changrabani icha khara lathokpa tare na aina dum khalle adu du icha re dum chahi sima laknaraga thame icha hangu amna thataru surapka ka dai jira join tawla overall award phanglabi dongailiu inkana manasi phanglakpa amadi awanungai kya gi matang da su wafam phongdoki awaba miyam su thenai ba ka nungai ba matam su yam le adu awaba su dum le amarom da hare de adu nungai da ISTV pawda maki enranjan amadi naroiba Philips pangai National Highway Kuntra Threat Infal Ziribam Lambi asi mapung phana semnanaba honabada Center of the State Sarkarna Thausadrabra haina singnadaba ngamde haina Center for Organization Resource and Education Corps Executive Director Dr. Emmanuel Jarjo Sangs Baltena Thadropa Cherolman Kanglali Atuba matamda National Highway sigi fibam faganana honabiu haina marilena singi puning singsilali Lions Club of Infal Airport na sei khudingi pangthokpagam ngasisu Tulel Airport Complex ta leiriba Taranithu suba Bihar Regiment ki camta blood donation camp ma pangthokre Taranithu suba Bihar Regiment mapan suba sector amasung Lions Club of Infal Airport na Janims ki blood bank khusam naduna pangthokiba blood donation camp aduda regiment asigi jawan Samarom RDO College of Nursing Mahiroi Tara amadi Lions Club of Infal Airport ki member Tararomna punna E unit Jamkunrom PK Game Asiga Marilena Lions Club of Infal Airport ki President Thaudam Navacendrana Lalibatang Tara Maria si World Blood Donation Day gi Mawinena Blood Donation Game asi pangthok pani haike International ki calendar year da World ki Blood Donation Day haje hayeng se thang taitra marin sigi mamangda tha simanung da blood si barabar donate tawba haidana ngamba club sina mai ngamba sakti putoga anywhere and country chaniga nipan laibasing Lions Club ki club laibasing sigi manungda country sani nipal laibasing manungda masi pangthu o haidal madui kenoma adum laibanani Hindi film ki matau tamduna lamdam asida film puthokpana miyamna pamna yengnarabasu mapalamgi miyuisingna di nongna birakani haina Zen Dance Academy gi director oramba Kumandam Prakashna Manipur digital film silaimagi yafatoni thromda haikre film asi ISTV network ki president Khamba Salamna maki lekhidraba apokpa Salam Dol Singmite amasung Salam Chaubilaimagi mafamda Salam Art Creation Production gi banner makhada HD format film asi puthokadabani Salam Rabi Maitena puthokpa KV Das na labjing lamtapa film masigi yafatoni throng mari lenana Abimpa ki president Chan Haisnamna producer singna artist singi thabak sinba musung thoidaba matauda saururaga mangjaba lebina section of haike screenplay right Laimim Dhanachandrana
afaba film puthoknaba mayam kok sungsinnarga mating pangba changi haike Khumantam Prakashna lamdamasigi nat ki phajabasing film da yahongadabani haike Impal West Commando na Pipaki Paunam Suresh Kauba More Ward number 4 dagi Mioema Kansipur Maite Lamkhai dagi Satkibatang Taramatoy de Farihari Amoromda Impal East Police District Commando na RPF PLG Soren Sangbam Josila Mapuriba Angoba Kaisam Tom Top Lerak dagi Mioesi Lupalising Hompum Doiga Luinana Masai Muyum dagi Farihari Makata na Guru Muyum Sujata Devi Mapuriba Jiteso Sharma Nagawampal Singjubung Lerak dagi Mioesi Palace Gate Maya dagi Farihari Ngarang Tang Taran Nituda District Sigi Commando Kangbo mana KSB Lamnan Kumangi Loksangbam Anil Kumar Kauba Mioi Ama Takel Makha Lekai Digi Masagi Muyum Digi Farihana Police Ki Piarona Kangalali Manipur Human Rights Commission Amuk Hana Matau Tohanaba Union Home Minister Rasnata BJP Manipur Pradesh ke President T Sauna Aybaserol Thaduna Taksin Kre Muyugi Hak Kanaba Human Rights Commission asi India ki Stasing da Linkatuna Matau Taunari Manipur Dadi Commission ki Chairman amadi member Haptabana Lisingani Taradagi Matau Toduna Lakli Maramasina Narendra Modi na Lusingba NDF Sarkar gi Nimit Samanigi Programanungda Manipur Human Rights Commission asi Amuk Hana Matau Tohanabagi Thabak Yohan View Haina Zerola Sidapalli Aribam Kunjesuri Kobi Sahi Humbuta Taretlom Shurabi Yaskul Hironba Lekai digi Nupi asi Ngasi walking set kibadigi Thiba Kangdra Hari Ma Wakal gi Lena Lebini Footmari Inchi Tararom Wangi Ano Upi Kolei Kusuni Kanaguma Sinama Putena Brevdi mobile number 98561289977 Natraga 9863375 123 Malang Napa Police Station da Pau Pibiu Hairi Oinam Koireng Kauba Saini Purum Suraba Wayang Kuman Mayalekai Digi SSB Oina Assam da Tabak Toba Mioema Tang Taragi Ayukta Mimdagi Tokibadigi Mapum Kangdan Mankre Hari Ma Foot Manga Insi Mangarum Wangi Masam Teli Mana Sakiba Matamda Jen Kronga Masaki T-shirt Higo Masuma Litki Kanaguma Sina Mahapu Tenabri Managna Police Station Natraga mobile number 98627126669 Natraga 8014410018 Pau Pibu Hari Loisala Pangasi Muru Pausing Amuka Napizri Danamanjuri Community College Education Minister M. Okendrona Nasi Handokre Oriental College Sasi Manipurda Ahanba Autonomous College Oibada UGC na Ayaba Pirakle Amadi Samas ke Mayokta Labor Singh Thenabada Nupi Security Personnel Singh na Sauna Mating Oiri Haina Passing Out Ceremony da Deputy CM na Haike Hoskiri ISTV News Pijabau Dance Lodre Meng Tabi Singh Boru Pina